Ngarang numidangdagi ngasi ayo angan bafaubada kuki kulai paibusingna tuan-tuan ba mafam tara henbada bom amadi nongmai sisinaduna attack tawrapada khulngakpa ama sire mari soklei. Kuldip Singh bu Unified Command ki chairman ki famdagi lawtho'u haiduna Khwaramban Kaithel manga ki Kaithel fambi singna rally chatkrai. Rajban Gate mamangda security force na tear gas kapuna tankaina ba honabada tankaiba ngamkidrai. Amasung Moreda henba police personnel sing thazilu haiduna miyamna Thawbal SP officer thomjinkrei. Miyam tankaina ba tear gas kapkrei. BSF personnel ahum yauna miyoi 12 rom asopan nangkrei.